ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩ ꯏꯪꯈꯣꯜ eviction ꯇꯧꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯅ ꯒꯚꯔꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯒꯗꯕꯅꯤ ꯑꯃꯗꯤ IDP ꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯃꯁꯨꯡ PPMꯒ ꯈꯨꯠꯁꯝꯅꯗꯨꯅ ꯒꯚꯔꯅꯔ ꯑꯃꯗꯤ ꯚꯤꯁꯦꯕꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ अमेरिकागी कंजर्वेटिव एक्टिविस्ट अमदी US की प्रेसिडेंट डोनाल्ड ट्रम्प की इन्फ्लुएंशियल अलायंस अमा ओइबा चार्ली करकउडा स्टेट यूनिवर्सिटी की इवेंट अमा हौकिबा तारीख 10 मियामगी ममांगदा सरुक यारिगैदा खंगहौदना कापलकिबा नोंमैगी गुलीना पांदुना लेखिद्रे। Norris Window Sandok Seribin Midang Pauming, Tabiriba Singbu, Jan Mamna Krumjari, House of Pau Sandona Pizari. Lay in call eviction, Tawaki Tabak Kudakta, meeting Sangduna, left Hangadabani Haina, Major Alliance Governor da Ibachurol Pisinduna, Taksin Cray, Gonzales Sangamagachamapan, Nimfuda Leprosi, Masung, Dibina Naraba Singbu, Society Asidagi. खाइदोक्तुना नमदुना खुल अदुदा लेहन खिबनी मतमदुदा गी हौना मखुगी मचा मसु सिंगना खुंदादुना लाकली अदुब इविक्सन तौना बालेंगांगना ऑर्डर थोकलकपना मरम ओइरगा इंगना लेरंबा मफम अदुदा शांति थुगाइबा ओइना थोकले मरम असिना लei इंखोल इविक्सन तौना बा खोंगथांग खुदकता Lefangedabani, Mafamadda Miamna Matam Sangna Lerakpagi legal regularization Yauna recognized Obaga Lunina protection of residents, land rights Soidina Fanghangedabani, Amadi Awaba Mayuk Nariba, Miamga relocate Tobagi Matang Oirabasu Kupna Yanaba Puranaba, Maongda Kanagadabani Haina Fondurakli. National Highway da free movement lehengadabani amadi IDP sing mayumda hanjilhallu haina imagi maira awang sekmai apunba nupi luf amasung PPM ga khutsamnaduna governor amadi VCBG state president da memorandum bisinkre hiramasigi matangda imagi maira gi president DH Suzatana phongdorakpada numitaretni chupna imagi maira awang sekmai apunba nupi luf amasung PPM na wakan mifam chatakhraba matungda kumjalesangani kunhumdoi gi me thadagi haurakpa irang asina maram oiraga National Highway da Maitei Singna Sangthok Sangsin Yadribasi, Handak Prime Minister Narendra Modi na lakpada free movement Leihanaba, Lauktok Hangadabani, Lunina, IDP Sing Mayumda Hanjinaba Gimatang Amadi, Su Nauna extension Taukiba Gimatang da Prime Minister na Chapchaba, conclusion Ama Puraknaba Taurang, Torumgadabani Haiba Warol Singh, Memorandum Aduda Yauri Haina Fongdoraki. Awang Sekmai apun banupilu amasung PPM ga kusam naraga sit importance athara pangasi numitare ni phabasda akoigi leiriba akoigi governor amasung party president da akoigi ma atali badabi tugi hayeng prime minister da koina unabani directly fangbagi po leitabani na governor amasung party president gi da memorandum ampi laksabani piriba agenda se atai ke sunate khona nahandagi famjaraga sit importance tawraga leijariba national highway da maitei mitei su free movement ohengadabani haiba pot mana lauthonggadabani haiba pot aduga relief camp da leiriba ngasi May 3, 2023 dagi relief camp da leiriba pot kurimangsu maigi mafam da halanbagi mana ayaba order ama piramgadabni
Charlie Kakpu hatkiba asi Amerikada rajnitigi oiba anoba khudam amani amasung Amerika achauba rajnitigi party animakta sokhale Amerika gi conservative activist amadi US ke president Donald Trump ki influential alliance sama oriba Charlie 𝐻𝐢𝐯𝐞 State University ki event ama haukiba tang tarada miyam gi mamangda saruk yaringaida khanghaudana kaplakkiba nongmai gulina panduna leikidre haina tongan ba news agency singna phongdoknarakre mahakna Utah Valley University ki debate amada wangangladuna leirikanda thokiba thaudokni haina authorities singna phongdorakli amadi shooter amana yumthak amadagi round amakhak tamak kaplakkibani haina Palli loinena tongan ba social media gi platform singda video sing so viral oiraki thaudok asi khanghaudana kaplakkiba nomina mahagi ngaksamda panbadagi hospital da pukhatlaba matungda leikidabani haina makhatari Utah governor Spencer Cox na mihat basi rajniti gi oiba mihat mipun amani oigani haina so phongdoraki FBI gi director Kas Patel na thaudok asigi matangda post toraki bagal loinena Kakki mihat asigi matangda hanba oina nuaitaba phongdoraki Kakpu hatkiba si Amerika gi rajniti gi oiba anoba example ama oigani amasung achauba rajniti gi party animakta sokhale haina nuaitaba gal loinena phongdorakre loinena US ki president oiriba Donald Trump na Charlie sikibagi Amerika gi yamna sikibasi Amerika gi yamna thamoi sokpa amamba numit amani haina su haikre Security Force singna tongan ba lalholuf singi kadar ahum faba ngamkre Manipur Police ki control room dagi thadorokpa pau amada Imphal West District ki Sekmai Police Station konba tingri lamkhai dagi lona thingkraba lalholuf RPF PLA ki kadar ama farihari faraba miyoy adu awang wabagai awang leikai dagi khundrakpa malang basting alias 𝐶𝐞𝐰𝐬 hari nakalamarom dasu lona thingkraba lalholuf Pripaki kadar amasu farihari farabami adu langtabal kunjamaya likaidigi langpok lakpam sanatom baching alias ibungo jay nymphomathoini miyoy adudagi 9mm pistol amasu fagat bangam kre hari lonina lona thingkraba lalholuf UNLF koirengi kadar amasu fabangam le hari bamiyoy adu sunusifai awang leikai oinam Nawi Mayday alias Bikendra jay kunmapani hari Nepal da miyamna government ki mayokta irang hauduna Prime Minister amadi Home Minister loinina Minister Singh famnaiba kaya fam thadokraba matung thokraba matungda France su government ki mayokta miyamna ngarang dagi France ki tongan ba mafam singda irang haurakre irang adu France ki Sébastien Lecornu da ahanba Prime Minister oibaga thorakiba loinina Prime Minister oibaga thorakibani loinina France ki mafamayamba protesters sing na lambida mai thaba police ki barricades sing mang takhan kre loinina bus kaya amasung amang ata thokan kibaga loinina electric cable sing thadatpana train service ta kaiba ohilaki France government na police officer listing marifu France ki mafam ayambada thamkibaga loinina protester listing ani hena fazan kre irang asi torapagi maru oiba maramdi France da pisa leirakta aduga Landa mating tauba masung political gi charang nabani haina Minister Bruno Retaliona media da phongdoki irang asi saruk yakiba sing sarakna lak ani lising yang khaini haina mahak na makataki Foreigners singi su camp Manipur da thamfam thokte haina Federation of Haumi gi president Sapamcha Zadumani na thadropa Gerol amada phongdorakli Gerol asida mahakna hai Manipur government ka Kuki National Army KNA amadi Zomi Revolutionary Army ZRA ga su extension tawdana ba waref loki adubu center government na Manipur government ki waref puthawoidana su extension tawki Kuki ga su sign tawnariba si India government ka tawnaba oibana sugi camp sing India gi achoba state sing da thambana Manipur gi problem 99% solve tawgani amadi PR government asina kari aronba agenda leibagi Imphal Valley gi akoibada su camp hangning libano haiba wahang mahakna hanglakli
ꯂꯦꯝꯅ MS Office Application amadi Operating System OS takpi tambibagi thoram ama ahumlak suba oina pangtuklagani haina Manipuri Students Federation gi maikidigi phongdorakli MSF ki Publicity Secretary Abhijit Kabrawam na thadrok cherol amada lamdamasigi miyoi khudingmak computer gi knowledge mapung fana hehnabagi wakhalonda MSF amadi National Research Center NRC anina punduna aikhoi larik ningtina tamsi Let's Study Well haiba academic campaign asigi manung na lemna computer course sing asi takpi tambibagi thoram pangtuklagani tha ama chupna tambigadoriba course asi chaliba September gi tang kuni thoidagi hogani amadi sit nimfu oigani hari hiramasigi matangda henba I pau khangningba singna 8413855199 9856 292297 amadi 9402459197 singda pau fawiraknaba khangalakli Prime Minister Narendra Modi gi khongchet asina Manipur da thokliba irang asigi solution ama soidina purakani haiba gi thazaba thamli haina 𝐋𝐢𝐯𝐶𝐞 MLA Thangsam Arun Kumar na Phongdorakli wafam asingasi Manipur Press Club ta pangthokiba sargam gi kuntra humdoi suba foundation day gi thoram ga mari lenena magna paumi singa unaba amada phongdokibani MLA Thangsam Arun Kumar na makataraduna kumzalisingani kunhumdoi me ahumdagi haurakliba lamdamasigi irangi maramda matam sangna India gi Prime Minister Narendra Modi na wafam amata phongdoktana leirakibana maram oraga miyamna pendaba kaya leitaba nate adubu lakliba September gi tang 10 da Prime Minister na Manipur da pung kharagi khongchet ama oina lakadoriba asida lamdamasigi thokliba irang asigi matangda positive oiba wafam sing phongdok lamgani habigi thazaba thamli amadi matam sangna lamdamasigi MLA singna Prime Minister unaba fanglaktrabasu India lenga ki tongan ba luchingba singa unaduna leiba kasigi oiriba tangdu leita da ba fimamasigi matangda adumak khanaduna laki adubu handak Prime Minister na Manipur da lakadoriba sigi mak oinana lamdamasigi MLA sing punsinduna Prime Minister gi mafam da thamgadabu wafam sing kupna khanaduna leiribani loinana handak lakadoriba Prime Minister gi khongchet asina Manipur da popular government ama atuba matamda semlakani habigi thazabasu thamli haina magna phongdoki amaromda ngasigi kuntra humdoi suba sargam gi foundation day thoram aduda 𝐋𝐢𝐯𝐶𝐞 MLA Thangsam Arun Kumar Art and Culture ki retired Commissioner 𝐒𝐁𝐿 Social Scientist Dr. Dhanavir Laishram ISTV Network ki President Leitan Them Tombi Project Consultant Nando Soibam amasung Sargam gi President M Dhananjoy Singh na maru aiba mithung sing oina saryaki hariba thoramadu gi manung channar Sargam gi leikhiraba ahallaman singi saktamda miyam na hikal lekat tamdunai kai khumnabasu utki loinana thoramadu ga mari lerina CM80 Department of Art and Culture 2023-24 gi makhada aikhoi gi fazaba saktam haina mingthonba audio amasu phongki Art and Culture की मदम दा यहाँ में सबात होना लाकती में संस्था बनी हाई डिफेंस इंस्टीट्यूट असिना तोंगान बा मणिपुर की पावर का आमा पावर बा म्यूजिक डायरेक्टर्स पावर इंस्ट्रूमेंटलिस्ट का आमा अदुगा सरगम दा तमजरगा क्लास यावजरगांदा तोंगान बा इसिगी हाई बा लाइन सिदा दुगुम्बा याम मिंग लेबा बेन आमा form करना दुगुम्बा याम contribution fee ba aling Zumba Viva Institute से के IPS process bizari makata padasu Zumba संस्थान सिना ज्ञान एंड कल्चर की मरमदा म्यूजिक की मरमदा सही नोमा मरमदा बेन है ना चौपट के आवा तो क्या ममा पैकेट देखने है चल बता दे ले जाई तो वो मणिपुर दी सिगमा संस्थान से हम तोइना प्रॉब्लम तो पा तो नहीं सुने बा मणिपुर दी हमना रोजा तो हम आयो नहीं करीबा प्रॉब्लम हम लाभ का यान हाना एक टारगेट तो से
ꯑꯩꯈꯣꯏ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯁꯤꯒꯨꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯥꯛꯑꯒ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯁꯤꯗ ꯑꯌꯥꯝꯕꯅ ꯇꯧꯏ ꯃꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄ ꯈꯣꯠꯄꯁꯤ ꯍꯦꯛ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯤꯡꯖꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯂꯥꯏꯟꯗ ꯂꯩꯖꯔꯤꯕ ꯃꯁꯤꯒꯤ ꯂꯥꯏꯟꯗ ꯆꯠꯆꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤꯁꯨ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯈꯤꯇꯪ ꯈꯟꯊꯕꯤꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯥꯛꯏꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯤ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯁꯤꯜ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯖꯤꯟꯅꯖꯕ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯂꯩ ꯏꯪꯈꯣꯜ ꯏꯚꯤꯛꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯅ ꯒꯚꯔꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯒꯗꯕꯅꯤ ꯑꯃꯗꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯃꯁꯨꯡ PPMꯒ ꯈꯨꯠꯁꯝꯅꯗꯨꯅ ꯒꯚꯔꯅꯔ ꯑꯃꯗꯤ BJPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ अमेरिकागी कंजर्वेटिव एक्टिविस्ट अमदी US की प्रेसिडेंट डोनाल्ड ट्रम्प की इन्फ्लुएंशियल अलायंस तमा ओरिबा चार्ली 𝐶𝐞𝐲 स्टेट यूनिवर्सिटी की इवेंट अमा हौकिबा तांग 10 दा मियामगी ममांगदा सरुक यारिङैदा खंगहौदना कापलक्किबा नोंमगी गुलीना पादुना लेखिद्रे। नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाव मतंग असita लोइजरी मियंग ताबिरिबा सिंगबु अमुका हन्ना चन्माबमना खुरुमजरी। Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Central Government की थबकी एग्जाम माई पाके खलगदी करी पागदबनो खंगबदगी करी पारोइदबनो खंगबन हेना मरुओई Russell Coaching Institute Mayang Imphal SSC Defense Samadi Banking Exam Singi Tha Taruki Boarding Course Hauseragani Mafamasida Boarding the Leiba Satro Kudingmak Thavaki Exam Singda Written da 100% Success Oiri Mafamasida Sakdaraba Retired Navy Air Force Samadi Subject Expert Singna Takpi Tambiri Boarding the Leiba Satra Sing No Madapung Tara Ozaga Lunina Larik Pahanbaga Lunina
pung amagi physical training su pichari mafam asida subject khudingmaki shortcut methods su takpi tambiri akaknaba seat masing kun khaktani yawbiningba singna mayang Imphal Bengun buya leirakta leiba Russell Coaching Institute ta lakpiraga registration tawbi hau natroga akupa marol gidamak mobile number 8289-833-957 da contact tawbirau. Welcome to Utimagta Dalayba, Khwaiding